Masagi apamba laling chetliba khudibagna dharma gi khenaba thadoktuna nungsiba malem ama semnaba honamlese haina kangla famtho humfu mari gi general secretary W Biren Kumar Maitina phongdurakle wafam masi setliba tha sigi haukiba tarik tareta hana gi chief minister oihanba N Birena Govindaji Temple board ki lai sangda changduna lai khorammi haibagi matangda ngasi Manipur press cup ta pangthopa paumi singa unaba amada phongdokhibani paumi sing unaba du da mahakna makhatana hai Govindaji Temple da changduna lai khoiramlambagidamak wathok ama oihanba haibasi gawa dharma chatpa aduki matik laibak thibani dharma haibasi karino khangda mi maselgi barakta khetna bathamba asi thadokse dharma haibasi mioi amaga nungsinaba naba lainaba sembani khetna bathamba amaga hunaba haibasi dharma khudimakta yaude dharma gi khetna ba leitana masagi apamba lining setliba khudimakna dharma gi khetna ba thadokuna nungsiba malem ama semna ba honaminasi haiduna asigumba thodok asi makhatana thoktana ba tonga ba dharma chetliba khudimakna honasi haiba wafam thamlakhe